आकाशवाणी इम्फाल निंगथौखोंजम सुनीना पाउ पाजरे अहानबदा मरोइबा पाउ मणिपुर तंपाकी जिला मंगा अमसुंग चिंगी जिला अनिदा था सिगी तरेतगी थमलखिबा कर्फ्यू हिरम खरदा कोमथोकले राज्य सिदा कोविड-19 लाइचत खंगेन हेंगलकपदगी एक्टिव केस लिसिंग मंगा योगदौरे सिखिबा मसिंगना संगा सुना मापन सुरे डोनर मंत्री डॉक्टर जितेंद्र सिंह ना हाइरी कोविड-19 की अनिसुबो वेब मपुंग फाना थेंगनबा महाकी मंत्रालयना अवांग नोंपोकी राज्य निपान मक्ता चाउना मतिंग पांगली अमसुंग कोविड-19 वैक्सीन आनबा डोज कापख्रबा मियोइसिंगदा अनिसुबा डोज कापगी खुदोंग चाबा हेना पीनबा केंद्रना राज्य सिंगदा हाइख्रे लेबाग असिदा कोविड-19 की लाइचत अमुहना संदोरकलिबा असिगी येंगलगा चेक्सिन बवाटपगी थवोंगसिंग तोकपिनबा हाइजरी युमदगी हेक सथोकपदा फेस मास्क उपियु मी अमगा की मरक्ता फुट तरुक लापना लेबियु माइमिट अमदी खुदसा तुइना हामदोक्तुना तरुतनाना थंबियु कोविड-19 दगी ngaktoknaba tangai phadaba chena kanglonjing ngakna chakpinaba thawbalgi SP Dr. S Ibomchana appeal tawraduna hai miyambu sangtham Ibomcha Singh SP Thawal khurumjari nungsijeraba echa Singh tamchiraba COVID-19 laichatpagi kanjanabagi damak ekhoi amuk hana section magi prep lawminarasi face mask soidana upiyu mi amaga gi marakta fit taruk lapna lebiyu hand sanitizer sinabiyu hand wash natraga sapon sinaduna khutsa sengna hambiyu laichat asidagi ngakthoknaba matam gi lengakna piba tangai phadaba chana kanglon sing ekhoi khudimang na ngakna chaminasi section bahaibasina laichat achi changhandanabagi khwaidagi pharaba pambai mayambu amuk hanna kurumjari हौजेक मपुंगोइबा पाउ तंपाकी जिला मंगा अमसुंग चिंगी जिला अनिदा कोविड-19 लाइचत हेंगलकलिबा असिगी येंगलगा सरकार न था असिगी तरेतगी थमलखिबा कर्फ्यू हिरम खरदा कोमथोकले अदुमोइनमक सरकार न पीरिबा SOP सिंगांग चक्कदबनी हाइरे स्टेट एग्जीक्यूटिव कमिटी की चेयरमैन सु ओइरिबा चीफ सेक्रेटरी इंचार्ज MH खान थादोरक चिरोलमना हाइ चाइल्ड प्रोटेक्शन सर्विस ICDS ICPS की मखादा लेबो होम डिलीवरी सर्विस चानबा पोलम सिंह एंसांग नापी हिदाक लांगतक सिंह होम डिलीवरी तौबा यागनी फॉरेस्ट एनवायरनमेंट अमसुंग क्लाइमेट चेंज फाइनेंस अमसुंग ट्रेजरी विभाग सिंह स्टाफ मसिंग हंथालगा ऑफिस हांगबा यागनी निंथौकाबा युमसकैसा अमसुंग इराय निमिता अयुक पुंग 10 दगी नुंथिल पुंग 2 फावबा सरकार गी मदी सरकार गी नतबा ट्रांजैक्शन सिंह तौनबा बैंक सिंह स्टाफ मसिंग यामदना हांगबा यागनी ATM सर्विस nga amasung sasan gi machinjak yonba sangom amadi sangom gi pothok sing nga amadi poultry gi pothok sing miyamna leiba yonba ayuk pung 3 tagi nungchil pung 2 phawba hangani Manipur da ngarang khwaidagi yamna mioi kun COVID-19 dagi siki mioi chawnga marbudrani toina nawna positive oiki aduga mioi chama mafudra manga na naba phaduna discharge tawki rajya gi haksel bibang na ngarang numidang waram thadorok pachiol magi matungina Housing positive of upon Mamasing, Lishing Kuntra to Chahum Humudra Sure, Masigi Manunga, Mio Lishing Kutra Sanipan Marpu, like that Estigi Naba Fakre, Naba Pabuki Zangzada, Marfu Mari Dasvik Mapan Shinoni, Housing active guest, Lishing Marita Mapan Marfumato lady, Siba Migi Masingna, Sangasuna Mapan Sure. How Kiba Punkun Marida, D type oxygen cylinder, Lishing Amasuni Pumanga Amasung, B type oxygen cylinder, Chahum Marfum the Rajagi Asigi Tungan by health institutions in the Pangan Cray. Ngarang pawbudum yoi lak taruk lising ni puhum doi sani kun COVID-19 ki test tawkre hauzik pawbudum yoi lak ani lising marfuni thoi samapan yankhai nipan COVID-19 ki anba dose ki tika kapkre aduga miyoi lising humbuja tare chanipan kuntra mathoina ani suba dose ki tika kapkre Churatanpur jila gi Lanba TD vlog ta hangba phamu yankhai leba COVID care center anabana pikthale aikoi ki Churatanpur pawmi na hai Churatanpur College ta anaba chani thambaya anova COVID care center ama doctor amasung atai medical staff singaluna na hangdokle masida hauzik phamung humfu sem saduna thamle amasung ngarangdagi layung utpana ba tarama thoi thamba hokre layung uttaba anaba singdi home isolation tawnaba khangan khare jila asta COVID-19 positive oiba hengalagli ba sigi yenglaga district hospital campus ta oxygen concentrator building ama sare masi hayeng loiragani district administration na hai oxygen plant asi metra manga dagi mapung phana sijanaba yargani masina minute amada oxygen liter chani puthokani Thawbal jila da curfew masum COVID-19 gi protocol mapung phana sana hanbagi matang da SP Thawbal gi mideng makhada OC Thawbal na sinduna ningombom Ideal Youth Club ta mi phama manga se yu pangthokre
ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯗꯣꯅ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯅ ꯍꯥꯏꯔꯤ COVID-19 ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯃꯄꯨꯡ ꯐꯥꯅ ꯊꯦꯡꯅꯅꯕ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯔꯥꯖ꯭ꯌ ꯅꯤꯄꯥꯟꯃꯛꯇ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ COVID ꯂꯥꯏꯆꯠ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ, ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯄꯟꯕ ꯂꯩꯇꯅ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯑꯣꯛꯁꯤꯖꯦꯟ ꯖꯦꯅꯦꯔꯦꯁꯟ ꯄ꯭ꯂꯥꯟ 9 ꯂꯤꯡꯈꯠꯅꯕ ꯖꯄꯥꯟ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ UNDP ꯅ ꯄꯨꯟꯅ ꯍꯣꯠꯅꯔꯤ꯫ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ 1,300 ꯍꯦꯟꯕꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯒꯅꯤ꯫ ꯚꯥꯔꯠꯇ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯤꯔꯛꯂꯤꯕ ꯇꯦꯡꯕꯥꯡ ꯔꯥꯖ꯭ꯌꯁꯤꯡꯅ ꯆꯥꯡ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯗ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯀꯣꯚꯤꯗꯀ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯂꯨꯄꯥ 368 ꯒꯤ ꯐꯟꯗ ꯊꯥꯗꯈꯤꯕ ꯑꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯄꯗ ꯅꯤꯡꯊꯤꯅ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯃꯍꯥꯛꯅ ꯔꯥꯖ꯭य ꯄꯨꯝꯅꯃꯛꯇ ꯇꯛꯁꯤꯟꯈꯤ꯫ COVID-19 ꯚꯦꯛꯁꯤꯟꯒꯤ ꯑꯍꯥꯟꯕ ꯗꯣꯁ ꯀꯥꯞꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯅꯤꯁꯨꯕ ꯗꯣꯁ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯄꯤꯅꯕ ꯀꯦꯟꯗ꯭ꯔꯅ ꯔꯥꯖ꯭ꯌꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟ ꯑꯃꯁꯨꯡ COVID ꯊꯦꯡꯅꯅꯕ ꯁꯦꯝꯈꯤꯕ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯒ꯭ꯔꯨꯞ ꯑꯣꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯟड ꯗꯦꯇꯥ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯆꯦꯌꯔꯃꯦꯟ ꯗꯣꯛꯇꯔ RS ꯁꯔꯃꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ COVID-19 ꯒꯤ ꯇꯤꯀꯥ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯁ꯭ꯔꯤ ꯚꯨꯁꯟꯅ ꯍꯥꯏ ꯀꯦꯟꯗ꯭ꯔꯅ ꯄꯤꯊꯔꯛꯂꯤꯕ ꯍꯤꯗꯥꯛꯀꯤ ꯆꯥꯗ 60 ꯑꯅꯤꯁꯨꯕ ꯗꯣꯁ ꯀꯥꯞꯅꯕꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯆꯥꯗ 30 ꯑꯗꯨꯅ ꯑꯍꯥꯟꯕ ꯗꯣꯁꯀꯤ ꯀꯥꯞꯅꯕ ꯊꯝꯒꯗꯕꯅꯤ꯫ ꯔꯥꯖ꯭ꯌꯁꯤꯡꯅ ꯇꯤꯀꯥ ꯊꯥꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯍꯟꯅꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗ COVID-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯇꯅꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯀꯦꯟꯗ꯭ꯔꯅ ꯔꯥꯖ꯭ꯌꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌꯁꯤꯡꯒꯤ ꯄꯟꯆꯥꯌती ꯔꯥꯖ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯏꯕ ꯆꯤꯊꯤꯗ ꯀꯦꯟꯗ꯭ꯔꯅ ꯍꯥꯏ COVID-19 ꯂꯥꯏꯆꯠ ꯊꯦꯡꯅꯅꯕ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯔꯨꯔꯦꯜ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯕꯨ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯍꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯕꯨ ꯚꯥꯞ ꯇꯥꯍꯟꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕꯁꯨ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯀꯦꯟꯗ꯭ꯔꯅ ꯍꯥꯏ ꯄꯟꯆꯥꯌती ꯔꯥꯖ, ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯍꯦꯜꯊ, ꯔꯦꯚꯤꯅ꯭ꯌꯨ, ꯋꯤꯃꯦꯟ ꯑꯦꯟड ꯆꯥꯏꯜꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯁꯟ ꯕꯤꯚꯥꯒꯀꯤ ꯑꯣꯏꯕ ꯏꯟꯇꯔꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯃꯣꯅꯤꯇꯔꯤꯡ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯕ꯭ꯂꯣꯛ, ꯗꯤꯁꯇ꯭ꯔꯤꯛट ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯁꯦꯝꯗꯨꯅ COVID-19 ꯂꯥꯏꯆꯠ ꯊꯦꯡꯅꯅꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯝꯃꯤꯇꯤꯁꯤꯡꯒꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ COVID-19 ꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯅꯕ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯤꯕ ꯒꯧꯕꯥꯅ ꯁꯚꯥꯄति ꯑꯣꯏꯗꯨꯅ ꯔꯥꯖ꯭य ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯑꯄꯨꯟꯕ 69 ꯁꯨꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯔꯤ ꯒꯧꯕꯥꯅ ꯔꯥꯖ꯭ꯌꯁꯤꯡꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯅ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯄꯥꯎꯗꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯂꯤꯀ꯭ꯋꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯄ ꯑꯃꯁꯨꯡ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯦꯟꯒꯠꯍꯟꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯎꯗ꯭ꯌꯣꯒꯁꯤꯡꯒ ꯀꯟꯅ ꯉꯥꯡꯅꯕꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯈꯜ ꯑꯁꯤ ꯀꯪꯐꯥꯜ, ꯅꯣꯡꯇꯛ ꯑꯃꯁꯨꯡ ꯏꯁꯤꯡ ꯂꯝꯕꯤꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯑꯄꯟꯕ ꯂꯩꯔꯝꯕ ꯀꯌꯥꯃꯔꯨꯝ ꯀꯣꯛꯍꯜꯂꯦ꯫ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯔꯥꯖ꯭य ꯁꯔꯀꯥꯔꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯑꯣꯛꯁꯤꯖꯦꯟ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯍꯟꯅꯕ ꯑꯈꯥꯛꯄ ꯂꯩꯇꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯉꯔꯥꯡ ꯅꯧꯅ ꯃꯤꯑꯣꯏ 267 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯔꯥꯖ꯭य ꯑꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯡ 13,952 ꯁꯨꯔꯦ꯫ ꯗꯤꯃꯥꯄꯨꯔ ꯈꯛꯇꯗꯒꯤ ꯃꯤ 203 ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤ꯫ ꯍꯥꯏꯕꯃꯇꯝ ꯑꯁꯤꯗ ꯑꯅꯥꯕ 95 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯗꯒꯤ ꯄꯨꯟꯅ ꯅꯥꯕ ꯐꯈꯤꯕ ꯃꯁꯤꯡ 12,967 ꯁꯨꯔꯦ꯫ ꯉꯔꯥꯡ ꯗꯤꯃꯥꯄꯨꯔꯗꯒꯤ ꯃꯤ 5 ꯁꯤꯈꯤꯕꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯁꯤꯡ 195 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 3,000 ꯁꯨꯞꯅ 34 ꯂꯩꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ COVID-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥस्क उप्पा, फुट 6 लामना लेबा, खुदसा अमदि माइमिट तरु तनाना थंबा हाइबा अचंबा थौं अहुम असि ngang चटपिनबा अमुक हन निंगसिंगजरी अरोइबदा मरोइबा पाउ अमुक मणिपुर तंपाकी जिला 5 अमसुंग चिंगी जिला अनिदा था असिगी तरेतगी थमलखिबा कर्फ्यू हिरम खरदा कोमथोकले राज्य सिदा COVID-19 लाइचत खंगेन हेंगलकपदगी एक्टिव केस 5,000 यौगदौरे सिकिबा मसिंगना 9,9 सुरे डोना मंत्री डॉक्टर जितेंद्र सिंह हाइरी COVID-19 की अनिसुबो वेब मपुंग फाना थेंगनाबा महाकी मंत्रालयना अवांग नोंपोकी राज्य 9 मक्ता चाउना मतेंग पांगली अमसुंग COVID-19 वैक्सीन अहानबा डोज कापख्रबा मियोइसिंगदा अनिसुबो डोज कापगी खुदोंग चाबा हेना पिनबा केंद्रना राज्य सिंगदा हाइख्रे पाउलोइजरे।